ꯑꯩꯅ ꯀꯥꯄꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯡꯖꯥꯎꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯉꯥꯏꯍꯟꯕ ꯆꯠꯂꯤꯅꯤ ꯑꯣꯅ ꯁꯤꯔꯦꯅꯦ ꯁꯦ ꯇꯨ ꯆꯥ ꯌꯦꯡꯉꯨꯁꯦ ꯂꯥꯛꯑꯣ 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 ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯒꯦ ꯈꯟꯅ ꯂꯧꯈꯤꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯂꯧꯅꯤꯡꯉꯛꯄꯗ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯁꯝꯖꯜꯂꯒ ꯍꯥꯞꯄꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯕ ꯃꯤꯖꯥꯞ ꯆꯧꯔꯦ ꯑꯩꯈꯣꯏ ꯃꯧ ꯑꯣꯛꯄ ꯊꯣꯔꯛꯑꯦ ꯃꯥꯇꯅꯤ ꯃꯧ ꯑꯅꯧ ꯑꯅꯧꯕ ꯁꯦꯠ ꯀꯥꯏꯗꯅ 수단나 방을 살려나 아직까지 망한 망한이 되지 망한 게 자네잖아. 아주 저기 그는 내가 남겨. ꯍꯧꯖꯤꯛꯇꯤ ꯆꯦꯟꯖ ꯇꯧ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯒ ꯆꯥꯛ ꯑꯗꯨꯝ ꯊꯥꯈ꯭ꯔꯦꯕꯀꯣ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯑꯩꯈꯣꯏꯅ ꯌꯧꯔꯛꯄꯗ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯨ ꯅꯣꯡꯁꯨ ꯇꯥꯕꯒꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗꯁꯨ ꯊꯦꯡꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯏ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯃꯅꯨꯡ ꯆꯪꯉꯤ ꯍꯣꯏ 손재공 너 짜 손재공 지금 거의 짜르게 짜부들 러러게 나이스 삭탁나리 그래. 통항. 이나 통항. Ay, sige tuang jag ya. 더불어라. 여기 오네. 뭐 이거 또 사진이지. Kumo later dori. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯨ ꯀꯂꯔ ꯊꯥꯕ ꯂꯣꯏꯔꯛꯇꯣꯔꯦ ꯐꯖꯕꯤ ꯊꯣꯡ ꯑꯣꯟꯗꯣꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯉꯁꯤꯒꯤꯗꯤ